Hujiki matamdana Russia matam amada leibak tongan tanadringaida Soviet Union haina mayamna hainaramba malemda khwaidagi chawba leibak asi kayagi matik chawi haibabo leibak asigi territory asi continent ahum phawba santokhi Europe continent dagi horga Asia amasung North America gi continent da phawba USSR gi lamsing leramki hujiki matamda mayamna Alaska haina hainariba America gi state asi matam amada Russia gi saruk oirami ing kumja 1867 da Russia na Alaska bu USA da yonthokhibani matang asida yamna interesting oiribadi ngasigi episode asigi topic amasu oiriba Big Diomede amasung Little Diomede hairiba island ani asigi wari asini Russia na Alaska bu USA da yonba matamda Little Diomede hairiba island asi Alaska gi saruk ama oiramki aduna Big Diomede haiba sina Russia gi lamni aduga Little Diomede haiba sina USA gi lam oiki aduba Big Diomede amasung Little Diomede hairiba island ani asigi maraki arapa si supna tangi 2.5 miles khaktani haibadi 4.8 kilometer ni masidagi su hena pukning chingsiningai oiriba wafamdi hairiba 4.8 kilometer khakta lapnaba mafam masida island ani asigi marakta leiba matamgi khetnaba si pung kunga mathoini masi matau karamna oithokliba haibada antarjati gi oina matam amasung numit lebliba North Pole dagi horaga South Pole da satliba imaginary oiraba international deadline asinani hairiba line asi island ani asigi marakta chapchana phawduna chatli prithvi gi time zone gi matung inna numit ama hoba haibasi masigi international deadline asidagi masigi Big Diomede na leiriba site haibadi Russia na leiriba site asidagi horaga circle oina sum koiraklaga USA masigi Little Diomede asi lanthoklaga international deadline asi amuk yorokpa matamda nongma ma haibasi pura mapung phaga dawribani masinani nakraba island ani asigi marakta pung kunmathoi gi khetnaba leiriba khudam oina karigumba Big Diomede ta December gi tang 13 ayuk ki pung 12 tare haina lawrasi adu iba targadi Little Diomede ta December gi tang 13 nungthil gi pung ahum taba matam oigani haibadi Big Diomede ta tang 13 ga mathoi hoba matamda Little Diomede ta di tang 13 da leigani aduna Big Diomede hairiba island asibuna Tomorrow Island aduga Little Diomede hairiba island asibuna Yesterday Island haina sukongnai island ani asi Denmark macha Vitus Bering na 16 August 1728 ta puthokibani island ani asigi maming asimak Greek Saint Diomedes ki maming lorga thonkibani Big Diomede ki pak chawbana 10 square kilometer ni aduga amaromda Little Diomede ki pak chawbana 7.3 square kilometer ni island ani asi Arctic Ocean da leibana ningtham thagi matamda un yamna taba amasung yamna ingbana samudragi imaisu un oina phamjilli matam asida island ani asi un tana samjinai masigi island ani asi ki marakta leiriba ungi layer asibu ice curtain hairga su khangnai nungumna kallaba ice na island ani asi samjin najarabasu matam asida Little Diomede ta leiba mioising ungi lambi asi landuna Big Diomede ta chatluba yade maramdi madu taurubada logi matung inna international boundary land ba taga tauribani Little Diomede island asida Eskimo tribe ki mioi masing marphugani thoina khundaduna lei aduga amaromda Big Diomede hairiba island asida di kanamata khundaduna leite masida sutnatangi Russia gi military gi post khara khakta lei 1948 mamangda Big Diomede tasu Eskimo sing khundaduna leirammi Soviet Union amasung America gi marakta leiramba Cold War na maram oiraga 1948 ta Soviet Union na Big Diomede ta leiramba Eskimo sing Siberia da settle down kibani masigi mamang phawbada international boundary land bagi niyom sing hakchin na leiramde aduna Big Diomede amasung Little Diomede ta leiramba Eskimo sing makhoi masel chathok chasin tongnabata natana imung kaya gi mari mata sing island ani asida tongan na leibasu yorammi aduna Soviet Union na Big Diomede ta gi Eskimo sing lokthokibada Little Diomede ta lehoba makhoi gi mari mata singna makhoi gi imung manung singbu karamba matamda uba phanglakhidage khanduna tamna ukhraba kanasu leitraba Big Diomede island bu yengduna chahi kaya khangduna lenki Eskimo amasung igloo gi matangda mayamna khangbininglagadi makha taba video semna puthok jarke channel asi matam leiba khibikta mayamda khitangda urbasu knowledge leigadra haina khanjaba topic singda video sing semduna puthok jabani asigumlaba channel asibu mayamna su subscribe tobiduna matung taba hena interesting oiba topic sing pudunu lakpada mateng pangbiu ngasi gi damakta di mayam pum nongtagi kainana bayathang nijari